Manipur top channel gi maikedi gi maruiba pau khra myamna thamjigi anbada Kuki gi constitution khongau na bagi thawong na security force na oil kati tharu bagi mayokta sadakhiba total shutdown kangpokpi gi SP mathabak paidun incre maramdana Kuki Jau council gi shutdown khongjang na wakal mapung phadri ba appa angang sijna ba thingnari maramdana NIMO alaudi haidun sai thangkiba social media da Kuki theorist shutdown khongjang na yauduna army bu sai thangkre Kuki Jau singna kundaba mafam singna total shutdown khongjang changsin babu thingna ba thaurang tawbuda Kuki Jau gi nupi amasu pa volunteer kyana kangpopi bazar district asigi SP Manoj Prabhakar IPS ki mathabak phawba induna mukna bagi thawdok thokre ngarang kangpopi de security force ka akan mamongna khongjang changsin ba singa mukna khraba matung ngasina Chuchampur district makha taraktuna security force ka namukna khre Total shutdown ki khongjang asida Kuki Jau singna namna tariba kangpokpi Chuchampur Tengnopal da natana Indo-Myanmar border oidiba Moreras mahusagi punsida sauna akaiba piki khongjang aduda Kuki Jau gi volunteer singna lambi da thulaktuna tayar mai thaba highway singda nung pasinba utup paiduna arakpa gari sing thuwa ye khaibi thabusa taki masing yamlaba security force singnasu lambi da satliba singbu pamdaba thodok thoktana bigidama khongjang aduda saruk yariba protester singbu tankhai Kuki nupi amadi nupa singna security force ta atamna na sangsilaktuna haiba national highway singasi Kuki lane gi manung salli lambi asida meitei amata purakpa yaroi makoina taliba tim separate administration pidriba makai haiba lambi singasida meitei sing satpa yaroi free movement yaba ngamloi haina akan mo wapum tamki khongjang sangsiliba khongjang loisingbu security force na laksina na bohona bada tear gas rubber bullet na singmo kaya kapki loinana masing yamlaba Kuki gi nupi nupa singna security force na nung na thomjelakpagi thawdok kaya su thoki kangpokpi district oirakliba mawong asidagi lengana ahenma security force kaya ngarang digi ngasi phawda thajinba leptri haiba district asigi maruiba lambi singda rapid action force BSF CRPF ki apunba central security force ki team singna mi kungna taba mafam singda flag march tuna pamdaba thawdok thoktana ba sensenakhe Nakala maromdana police tagi phangwa paw mana total shutdown ga mari lainana masing yamlaba Kuki protester singna kangpopi bazar amari saprai manana thulaktuna national highway sing thingbagi khongjang sangsilambadagi central security force amadi kangpopi police na tankhaiduna khongjang loisinan kredi ngarangi thawdo odur phajilloba khongjang loising adu sungarang Kuki gi SO singa wari sanaraba matung court yaudana lamkhangda thadokhredi press na phangba thajabi yaba source amagi matung inadi Nang kaithel manmida thukiba security force amada Kuki volunteer singi thawdo aduna laikhidraba lalgau thang singsit ki matang na ngasi kaithel manbi military colony da awang thaki mifam ama pangthokre haidi mifam adura Kuki gi lairiba tungan ma CSO singi lusingba kya saruk yaduna pangthoki mifam adura kari karamba hiramda yanaba purakrabagi haibigi matangda hauzik phawgi oina official oina lakthokpa leithri laikhidraba protester dugi nungaitaba phongdoktuna kotugi spokesperson lun Kibzena thawdo si kandem tawbaga loinana ngarang thokiba thawdo du kangpokpi gi SP na maram oiduna thokon kiba thawdo mani masidana tana kangpokpi gi SP bu Kuki gi yum gari amadi ambulance thugai bani haina sumaral sirakpaga loinana district asigi SP Manoj Prabhakar bu athupa matam district asidagi transfer tawdrabadi kangpokpi district ta ing tappa kaidongai da hanjilak loi haina su phongdorakli amaramda ngasi ayu angan mada Bisnupur Amas Chuchampur district anigi lonabada laiba Phagauksaw ikai police station ga naknana laiba Kuki gi khul singna masing yamlaba nupi sing lambi da tholakpadagi central security force ki team na Kuki Jau gi nupi angang kayabu mock bomb amasum tear gas kapsinduna tangkhaikhre hariba mafam aduda athengba phawbra asu apan nangkhibagi pawdi thoina yawge hari ningsingba yabare Manipur thoklibi irang asu lusinna ba panamda Union Home Minister Amit Shah gi miyeng khada national highway sing amadi state force sing da free movement tahuna ba akanba yathang pirakpadagi Manipur lengana free movement gi khongthang lokhalakpada kangpokpi district Kuki sing na separate administration pidrabadi free movement yaba ngamroi haina nungjaw yawn akan malana sa tharakpadagi security ne action lokhatpada mishimina yawbu bu pena ba phungdoktuna Kuki Jau council na total shutdown ki khongjang laukthokpada ITLF na su sagotkibane hari amarumda Kuki Jau council ki shutdown khongjang na wakal mapung phadriba apikpa angang sijanaba thingnari
Kokijau Council na ngarang ahing nongyayari Koki na tari maphamsingna lakthokiba total shutdown khongjangda Koki fruki pikliba sahi sudriba juvenile oiriba angangsing lambi thingbagi khongjangda saruk yabagi video sing social media ra paksana thengnarakre thawong simakti leibak sigi tungi yumbur loirakaduriba angangsing bu aranba lambi de lamjingnabagi asoba marama moirakuyai Panba yabadi nongmani ni sigi mamangda Chuchampur Koki gi khulai paiba group am oiriba UKNA gi miyoi mari miyamu kian khanganduna Senkai Tungkai tawbada sinabagi maralda phakiba adugi manungda miyoi ahum amadi masagi wakhal mapung phadriba juvenile cadre ni haina Chuchampur police na report tawrakhiba laikhrabani amaromdana NIA mawa lawdi saikhiba Koki terrorist shutdown khongjangni yauduna army bu saidakre sai ani fasilagba Manipur gi irang sigi manungchana mamang sai gi November thada jaribam da pikliba angang ahum yauna nupi ahum tharaga Miyoi taruk tamthina Koki militant sing na khatkibagi thawdok mari leinana NIA na thigalakpada social media ra apapa makhal gi khulai pairaga NIA mawalawdi haina akampet thangduna NIA bu saikhiba Koki militant adu Koki Jau Council na ngarang ing nongyayadi Koki na tama phamsing da satakiba total shutdown khongjangda saruk yabag loinana mathau tawriba security force ki miyoi singda khangbada wabi English lon sinduna ngangbadagi security force onsinaba Tanduna laithokibagi thawdok social media da thagatnarakre masina sathariba khongjang sing asit Koki terrorist sing misang saduna yawre habisi sabak phakli amaromdana sakhangdaba singna saijang Koki village sip kaptuna halamli masakhangdaba khulai paibe singna Kangpokpi district ki manungsana leiba cycle gi saijang village ki sip ama masagi mayum da nongmaina kaptuna halamli hairiba thawdo si ngarang numidang pung 8 makhairam tabada thokibani sakhangdaba singna nongmaina kaptuna halamlaba saijang village sip adugi maming Lalthang dimngel kawi masagi sai khumdra ka tareram suri pausina hairibadi mak ngarang numidang masagi mayumna leiringai sakhangdaba miyoi khara laktuna makpu kaukthokraba matung maram taktan nongmaina kaptuna halamkhibani hausu phawgi oina makpu kanana halamkhibano haiba sapsana khangmangamdri amaramdana Manipur da PR ngasi parliament ta khanagadari finance minister na Manipur gi budget 2025-26 puthokadari Matam khara lepluraba matung hayengdagi amuk haugadaba parliament ki mifamna union home minister Amit Shah na Manipur hausik lairiba president rule gi wapam pukatuna khanagadori amadi hayeng athengbada union finance minister Nirmala Sitharaman Manipur gi senba sahi english ngani ga kungamanga kunga taruki budget puthokuna pass tawnaba khanagadori NBRN Manipur gi chief minister oirambadagi February 8 resign tokraba matung February 19 dagi Manipur Legislative Assembly suspended animation the Thamduna Governor gi Khutang the India gi President na Manipur gi Lainga ki thabak tawrakhibani Manipur da hokiba sai English ngani ga kungo humdoi gi me hum digi lerakhiba irang sigi matangda miyamna Manipur Lainga amasum center gi Lainga ki mathakta pendaba sing leiba marakta Manipur da PR thamkhiba sigi matangda hayeng digi makha sathagadaba parliament ki mifamna Union Home Minister Amit Shah na puthokadabani Manipur da thoklibi irang asida Mi saniga yangkai hena siraga kuntra hena mapam khangdabaga loinana yum lising da mang takhiduna mi lising humfuro mayum da leiba phangdaduna relief camps amadi laingak na matam kharagi oina saba sangsing da lainari Manipur da oiriba phibam asiki matangna opposition party singna maru oina Congress na Manipur gi chief minister Sangdokadra madi Manipur da president rule thamgadabani haina kyarag hana lauduna lakhibaga loina Prime Minister Narendra Modi lebasigi madi mapalebak singda koina satuna leibagumna Manipur satkadabani haina demand tawduna laklibani Congress ki demand marak chief minister resign tawkiba madi assembly suspend tawduna thamlaga president rule thamkiba asigi matangda parliament puthokduna warep ama lawgadabani Matam Pandan Assembly suspended animation na thamkiba dugi matangna hayeng gi mifam khannaga lairiba president rule si tensilakadra natraga Sangdokadra haibadu khanglagani haidi Indian Constitution ki Article 356 ki bakada Manipur da president rule satna kibagi magwapam pukhalakpaga loinana wa khannarakpa matamda Manipur da haukiba sahi English ngani ga kun ko humdoi gi me humdigi hausu phawada oirakliba phibam amadi BJP na lusing balenga ki mathakta maral sibu wapam singi matangda parliament mifam da opposition gi mekai digi wapam kya pukhalakani haina asa tawnari Manipur da president rule satna raba matungda March amada Delhi da union home minister na preside tawduna Manipur gi security gi phibam khanaduna namhaduna sen khaiba thingba mangta khankiba lining laisun ga mari leinaba mafam sing amuhana sengbatpa mayumda leiba phangdana lairiba sing mayumda hanjinana ba thabak sing lokhatpagi wafamda natana
March Nipan Manipur gi lambi punamak apan balaitana satpa yahananaba madi apan mapirakpasing akan mathabak lokhanaba Home Minister na mari lenabasingda akan wafamsing thamkhibani hari Amarom border fencing की कंडीशन थमलकली कुकीजाउ सिंगी पॉलिटिकल गोएबा वारोएमा पुरक्तना border fencing की थबक सिंगसा थब यारो हैना बेलेस volunteer ईस्टर्न जोन फोंदोरकली कुकीजाउ सिंग तालिब सेपरेट एडमिनिस्ट्रेशन नत्रगना लेजिस्लेचर ग लोइना यूनियन टेरिटोरी की डिमांड अनपी दनब मेमार ग ताइनब ngamkhai paring द ngamkhai संबल खाब की थबक सिंगसा थब यारो हैब वाफम थमलकप ग लोइना करिगुम थमलिब वाफम सिकी मयोक थबक लोखलक तारबदी अकन थबक सिंग खुदकने हैरी इंडिया अमदी म्यांमार ताइनब किलोमीटर लिसिंग चहुंगा लिसिंग चतुक निफुगुमदई सांब ngamkhai paring lupa crore लिसिंग कुंथ्रागुमदई संग संबल खारगन हाइना यूनियन होम मिनिस्टर लौथोखिबग लोइना हाना मणिपुर की सरुक खादुना लेरबा किलोमीटर 10 रोंगी नाक गेट अनिमक्ता संबल खाबगी थबक अथुब मतमदा सथनाब वाफम हंदक मार्च अमद यूनियन होम मिनिस्टर मरी लेनब सिंग थमखिबनी कोकीजाउ सिंग तालिब डिमांड की मतंग थबक लौखतना ngamkhai संबल खाबगी थबक चथरकबु अकन ममोना कंडेम तौरदुना हाना कुकीजाउ सिंगी डिमांड की मतंग खन्नदुना थबक लौखतकदबनी हाइनसु ईस्टर्न जोन विलेज वॉलंटियर न फोंदोरकली अदुबो दिल्ली द चलिबा सयेसिगी मार्च अमदा फमखिबा मिफमदुदा यूनियन होम मिनिस्टर अमित शाह न मणिपुर की गवर्नर अजय कुमार बलादा कुकी सिंग तालिब सेपरेट एडमिनिस्ट्रेशन नत्रगना यूनियन टेरिटोरी की डिमांड खननिंगे ओइदी सेंटर डिमांड असिदा यागदब लैती हाइना फोंदोखि हाइबो वाफम लैरबनी इंडिया गवर्नमेंट डेवलपमेंट नेशनल सिक्योरिटी की थबक लौखटपगी मयोक्ता कुकीजाउ सिंगना लैती अमदी तोखायब एडमिनिस्ट्रेशन की डिमांड पीरबदी गवर्नमेंट लौखलकप थबक सिंगदा मतेंग पांगन हेन फोंदोरकली हैना पावुसिदा मखा तारी अमरोमदना संडेल डिस्ट्रिक्ट की खेंगजोई सब डिवीजन कोनबा कुलजंग खुन की मनाक्ता लेबा तुयंग तुरेल तासिंदुना थोकपा एक्सीडेंट सोलबा मियोइसिंग कनबा मदी लयेंबगी थबक सिंगदा असम राइफल्स ना मतेंग पांखरे हाउकिबा थांग नुमित अयुक पुंग मपनग मखाइरम ताबदा ट्रक अमा मीटर मार्ट फुरम लुब तुरेल सिर तासिंदुना एक्सीडेंट अदु थोकिबनी थाउदो अदु थोकले हाइबगी पाव हेक फंगबगा असम राइफल्स की कंबो मना थाउदो थोकलिबा मफम अदु संगसिंदुना मतेंग पांखि मतेंग पांगबदु लैकाइगी मियोइसिंगसु सरुक याखि मदी असोकपसिंग अदुबो असम राइफल्स ना फर्स्ट एड पीखि असोकपसिंग अदु सकबी करोंग पब्लिक हेल्थ सेंटर पुखतुना लयेंखि हैरी अमरोमदना तेरा खोंसांग भी मनिंग लमई साख्री नुंथिल पुंग अहुम खर हेलकपा दुवाइदा त्रोंगलाउ तेरा खोंसांग भी मनिंग लेबा उयुंग हौबी दाम मथक्ता थारोइरो खुलगी ममांग थंग सरुतगी लमई साकपा होरकपदिगी लाइथेल लाकोल अमसुम थारोइलोक लाकोल थोकलिब इरांग सिन मरमोइदना लौ उदना लाखिबा लौफम सिंगदा हौबा नापी अकंग सिंग लमईना साख्री ngasi lamai du matau kram horakibano haiba khangmangamdri uyung hobi dam mathagasi red zone oibana central force na thingduna mafam aduda maitai amata sangba yadaba mafamni lamai sakpa horakpa aduda yumdagi thadokhiba sansing su maigai khangdana senthoknaki lamai edu kannanaba mafam aduda duty tawduna leiba CRPF ki personnel sing moirang police ki OC rajena khangan bigi team amasum arambai tengol unit 11A na kano honabadagi numidang wairang pung mga taramday duwaida tera khongsang wi maningi lamay edu mutal pangamki adobo khamay kay digi nung sisit pa horak padigi lamay edu trong lawi may kay tam na sak pauki trong lawi may kay lamay edu kanana pa wairang police ki OC ki team amasum wairang sub fire station ki team sang sinduna trong lawi may kay sak libo lamay mamsilak mo matam na mutal pangamkri lamay sak pa du da kari amanga tatok harapagi haibigi di sab sabakang mangamdri hainasu paus na makatari Inunglon pena 10th ki matang na pangturok training kam production lusinkri Ministry of Culture Government of India ki miyang makhada kongba nanday bam laikai da leiba nongin Arts and Culture Association Manipur na sinduna Inunglon pena 10th ki matang da thama subna satharak training kam production lusinbagi thorom pangtukri Irul bungda leiba huyen lalong Manipur thangta Cultural Association ki auditorium da nongin Art and Culture Association ki director thoksam Loken mitai ne thorama pu oiduna pangtukri pa thorama duda Eastern Zonal Cultural Center Kolkata ki Board of Director ki member Buddha Singtham na athoiba mithung amadi State Kala Academy awardee Samurai Latpam Singajit Sharman akhanaba mithung oina sarugaki Thauramga mari lendana Buddha Singtham na khibada ngasigi modern Manipur da pena na aikhogi furup asigi sensibility punamak pudunu sali aikhogi top musicals expression cultural heritage identity punamak ngaktuna puduna sali pena da yamna luthana aikhogi puwari
param liklam thajanabi top top phurup asigi hauna lonsat akhoi cultural life punamang asi samna handuna ngasisu anauba mirolda makeup thokalabani loinana pena khongba pena ta ba haibisina akhoi phurup asibu amat oina punsinbigi mamal pibadana tana akhoi spirituality sense of belongingness laina bangangani pena na akhoi educational value wangkhat hanbada asobo thaudang su lobangamnaba akhoi honagadabani masigi indigenous musicals instruments in aikoigi spirituality history culture tradition mayamasi masigi musicals expression mangjaraba amani habisi aikoigi students singda yahongadabani haiden su paus na makhatari amaromdana khulngak phabi yaroi coming operation kudak lepkadabani imalu Manipur da thoklibi irang asigi sab sab operation puraktriba phawba khulngak paisa sing phabi yaroi amadi coming operation sathaba kudak lepkadabani haina kaksing district ki apun malup ama oiriba khunai kanba maira paibi apun malup wangjing na phongdorakli wangjing khunauda leiba maira paibi apun malup asigi mayai loisang dang asi pangthokiba pawgmi phimamada lup asigi president salam saubi na phongdokibada Union Home Minister Amit Shah na ngarang March 9 nigi horaga state asida leiriba lambi khudingmakta free movement yahangani haina lauktholaga mai pakpa ngamkhidaba si yamna lebaktibani magna makha taradun hai security na yom laga sakhiba gari phawba lamthungpham yobu ngamdana halakhiba sina India lenga state asida santi purangna ba singama sum tamda manaba thabak torakani haibigi thajba lekti maram asina irang asigi sapsaba phiba map khangdriba phawba khulngakpa amata phabi yaremadi coming operation sathriba si khudakta lepkadabani hainasu phongdokhi amaromdana pangal tabi JP bu model village oina sengbanaba khangat para yawri Kaksing district ki manungsanba pangal tabi gram panchayat pu model village ama oina semgatnabada Ministry of Rural Development and Panchayati Raj na laktokpada yawri haina GPSC ki pradhan ningthaujam indibala na phongdokri pangal tabi GP amadi MSRLM gi anauba mangal BLF ka puna sinduna ngarang pangal tabi makhalai kai community hall pangthokiba International Women's Day thauramda ningthaujam indibalana mathaki wapam asi phongdokibani magna makha taraduna district amagi manungna gram panchayat amabu model village am oina semganaba paikhalakpa langmaidong CD block ki makhada pangal tabi GP ministry na tha sigi mangada lakthorakpa yorakibani masigidamak GPSC ki miyam na harawba amadi nungaiba phongdokpam thoi haiba wapam thamkhena pausida sumakha tarakli Tentang na sum na mayam na thamjaram ge duga hausiko ina di mayam pau sip matang sai lusinjarage masum mayam pun anau update ngamina sai na channel sigi makai digi su mayang infam da makata na thamjari